Haukiba chahi me humda thorakiba lana sigi manung chana singda kadangban part 1 ge maning chingsangda chahi July 10 da thokiba landa Manipur ya punbagi saktam amadi miyam gi punsi kannaba Thawaina Ponthapi Kiba Athouba Saikhom Sanjit atopa ming subol leikhidabagi chahi pharakpagi kumon thouram ngasi kadangban singda club merapaibi amadi unal Uripok na senduna pangthokhre ningsing thouram Manipur gi CSO sing merapaibi luching bising amadi atopa mafam kayadgi lakpa miyoishinna leikhidraba subol gi mafamda haikat lekat tamduna ikai khumdaba utke thouram aduda subol gi apokpa Saikhom rocket na fongdorakpada Lamdam asida hauzik thokliba irang asigi waroishin puraktuna lamdam asida mishi mina leitaba lamdam ama ohelasi haina fungdoki ให้มาพับชีดาลำดำสิกีมีอย่างนั้นนับไปกี่ตัวตาทว่านับตัวตาเลี้ยงว่าที่มาอีเบลตัวนี้ให้มาพับชีดาให้มาสิ่งอันนั้นก็ลำดำชีดาเลยมาอีไปก็ดูว่าชีนาวฉันนี่เชื่อใครพูดมาพูดเลยว่าผมนายฉันพูดนะให้ว่าฉันว่าชุบเลยคิดว่ากี่ชิบมันปักทบชีดาไอ้นั่นเรียกมาดีมาปามาอุ้ยไก่ขุมดาวมันชนนูลูกก็ไอ้นั่นให้ดีกว่าปวดเสียมุขันนัดสุดลำดำชิดเลยดีปากลำดำชิดเลยว่ามีอันปุ่นมาไปให้ระกะไอ้คนนั้นมุขันน่ะขนาดกุมอมตะอาชีพน่ะทุกท่านนับไปกี่ปันดามาด้วยโชว์ตะคอยดมินระกะAmaromda Singda Kadangban Naharol Yaifa Thongni Lup ki Secretary Nunglepam Bobit na Fongdokibada Hauzik Lamda Masida Thokliba Irang Asida Manipur government amadi central government na ngasi fawba loishin bang gamdana leiriba ase yamna live up thibani haina Fongdoki